ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯁꯃꯨꯔꯧꯒꯤ ꯃꯆꯨ ꯍꯣꯜ ꯃꯌꯥꯝꯅ ꯃꯆꯨ ꯍꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯄ ꯃꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯝ ꯂꯝꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯂꯣꯏꯅ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯌꯥꯏ ꯂꯝꯕꯤꯅꯤꯁꯦ ꯑꯗꯨ ꯆꯦꯛꯇꯦꯛ ꯅꯨꯡ ꯆꯤꯡꯂꯩꯕꯥꯛꯀ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯣꯟꯕꯤꯗꯣ ꯑꯗꯨ ꯊꯥꯗꯅ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯒꯤ ꯌꯥꯝꯅ ꯋꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯊꯧꯅ ꯆꯦꯟꯕ ꯐꯥꯎꯗꯤ ꯌꯥꯔꯅꯤ ꯂꯨꯍꯣꯡꯕꯗꯨꯅ ꯀꯣꯏꯂꯥ ꯊꯥꯔ ꯃꯇꯨꯡꯗ ꯍꯣꯡꯕꯁꯨ ꯍꯥꯏꯕꯗꯣ ꯌꯥꯗꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯅꯦꯅ ꯐꯖꯅ ꯁꯦꯝꯕꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯁꯨ ꯅꯝꯕꯣꯜ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ 22 ꯌꯨꯅꯤꯠꯅ ꯀꯣꯟꯖꯕ ꯃꯐꯝ ꯈꯔ ꯑꯩꯈꯣꯏ ꯂꯝꯌꯥꯝ ꯂꯝꯈꯥꯏꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯂꯩꯕ ꯑꯗꯥꯏ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯟꯖꯔꯝꯃꯦ ꯑꯔꯩꯕ ꯄꯣꯠꯂꯝ ꯖꯥꯠꯇꯨꯈꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯅ ꯃꯌꯥꯏ ꯂꯝꯕꯤꯗꯅꯦ ꯅꯥꯀꯟ ꯅꯥꯀꯟꯁꯦ ꯂꯧ ꯎꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯌꯥꯝ ꯐꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯂꯧꯁꯤꯡꯁꯦ ꯐꯖꯔꯦ ꯊꯣꯛ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯄ ꯍꯥꯏꯗꯤ ꯑꯀꯨꯠ ꯑꯇꯣꯡ ꯌꯥꯝ ꯅꯥꯏꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯇꯝꯒꯁꯨ ꯆꯨꯅꯗ꯭ꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤꯗꯤ ꯌꯥꯝ ꯆꯠꯄ ꯑꯗꯨꯒ ꯂꯝꯕꯤꯁꯤꯅ ꯄꯥꯛꯊꯣꯛꯇꯕ ꯌꯥꯝ ꯄꯤꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯥꯀꯟ ꯅꯥꯀꯟꯁꯦ ꯆꯦꯞꯊꯕ ꯄꯩꯊꯕ ꯀꯨꯠꯊꯕ ꯌꯥꯝ ꯂꯩꯕ ꯁꯤꯅꯤ ꯂꯝꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯄꯣꯠ ꯍꯣꯜ ꯑꯣꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯀꯥꯏꯕꯗꯨꯗꯤ ꯌꯥꯝ ꯃꯦꯜꯍꯧꯔꯦ ꯉꯁꯤ ꯑꯗꯨꯅ ꯆꯦꯟꯕ ꯐꯥꯎꯗꯤ ꯆꯦꯟꯕ ꯌꯥꯔꯅꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯁꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯦ ꯐꯖꯅ ꯊꯧꯕ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯗ꯭ꯔꯦ ꯑꯃꯔꯣꯝꯗꯗꯤ ꯑꯀꯨꯠ ꯑꯇꯣꯡ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯏ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯂꯣꯏꯕ ꯊꯥꯗꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯄꯨꯡ 3 ꯇꯥꯔꯦ ꯊꯕꯛ ꯂꯣꯏꯕꯗ ꯍꯜꯂꯛꯑꯒ ꯌꯨꯅꯤꯠꯇ ꯆꯥꯛ ꯆꯥꯔꯦ ꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯝꯃꯦ ꯑꯁ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯁꯤꯗꯅꯤꯅꯦ ꯑꯃꯨꯛ ꯄꯥꯟꯈꯤꯔꯣꯏ ꯀꯥꯏꯅ ꯋꯥꯁꯛꯅꯈ꯭ꯔꯤꯁꯤ ꯂꯝꯕꯤꯒꯤ ꯖꯒꯥꯁꯤꯗ ꯆꯦꯟꯕꯐꯥꯎꯗꯤ ꯆꯦꯟꯕꯤꯔꯣ ꯌꯥꯔꯅꯤ ꯑꯗꯣ ꯉꯁꯥꯏꯗꯣ ꯆꯤꯡꯂꯩꯕꯥꯛꯀ ꯊꯣꯟꯕꯤꯔꯤꯁꯦ ꯀꯨꯠꯇ ꯀꯨꯠꯄ ꯃꯐꯝꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯃꯅ ꯈꯔ ꯐꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯦ ꯑꯃꯨꯛ ꯂꯣꯏꯔꯦ ꯐꯨꯜꯅ ꯂꯣꯏꯔꯦ ꯃꯤꯠꯀꯥꯁꯦ ꯁ꯭ꯋꯥꯏꯁꯨ ꯌꯥꯝ ꯃꯦꯜꯂꯦ ꯄꯣꯠꯍꯣꯜꯁꯦ ꯃꯌꯥꯏ ꯂꯝꯕꯤꯒꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯔꯣꯂꯔ ꯑꯃꯁꯨ ꯈꯥꯝꯃꯒ ꯂꯩ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯑꯝꯗꯅꯕ ꯄꯣꯠꯍꯣꯜ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯂꯩ ꯁꯤꯗꯁꯨ ꯑꯣꯏꯜ ꯄꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯨ ꯃꯦꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯁꯤꯡ ꯁꯤꯗ ꯁꯣꯔꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯔꯤꯕꯅꯤꯅꯦ ꯊꯥꯎ ꯑꯃꯨꯛ ꯍꯥꯟꯖꯤꯜꯂꯒꯦ ꯍꯥꯞꯈ꯭ꯔ ꯃꯥꯜꯂꯦ ꯏꯁꯤꯡꯁꯤꯗꯤ ꯃꯔꯨ ꯀꯣꯛꯑꯦ ꯑꯆꯧꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ 200ꯒꯤ ꯇꯧꯔꯣ 200 ꯌꯥꯄꯣꯠꯇ꯭ꯔꯦꯗ ꯂꯝꯕꯤꯁꯦ ꯃꯑꯣꯡ ꯏꯇꯥ ꯇꯥꯗ꯭ꯔꯦ
ꯃꯌꯥꯏ ꯂꯝꯕꯤ ꯃꯌꯥꯏꯗꯕꯨꯗꯤ ꯇꯣꯡꯉꯒ ꯌꯥꯝ ꯐꯩ ꯃꯇꯥꯏꯁꯤꯗ ꯑꯝꯇ ꯌꯥꯔꯝꯗ꯭ꯔꯦ ꯆꯠꯊꯕ ꯀꯨꯠꯊꯕ ꯑꯀꯥꯏꯕ ꯑꯇꯣꯏꯕ ꯉꯥꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯊꯧꯕꯥꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯐꯨꯠꯄꯥꯠꯇꯨꯅꯕꯨ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯊꯧꯕꯥꯜ ꯂꯥꯏꯟꯒꯤ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯂꯩꯔꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯄꯤꯁꯛ ꯄꯤꯛꯑꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯤꯗꯤꯝ ꯂꯥꯏꯟꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯃꯗꯤ ꯃꯇꯝꯒꯗꯤ ꯆꯨꯅꯗ꯭ꯔꯦ ꯆꯠꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯒ ꯋꯥꯔꯜ ꯀꯞ ꯑꯃ ꯂꯩꯌꯦ ꯁꯤꯗ ꯅꯥꯎ ꯃꯌꯥꯝ ꯁꯥꯟꯅꯔꯤ ꯂꯝꯕꯤꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯊꯧꯒꯦ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯁꯦ ꯄꯥꯏꯈꯠꯄꯒ ꯆꯦꯞꯈꯠꯄꯒ ꯆꯦꯞꯊꯕꯒ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯁꯤꯗꯒ ꯂꯥꯛꯏꯁꯦ ꯆꯦꯞꯄꯗꯕꯨ ꯊꯧꯔꯛꯏꯗ ꯌꯥꯝꯅꯕꯨ ꯍꯩꯔꯤ ꯁꯒꯣꯜ ꯊꯧꯕꯗꯣ ꯉꯥꯏꯔꯦ ꯃꯌꯥꯏ ꯂꯝꯕꯤꯁꯤꯗꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗ ꯍꯥꯏꯔꯒꯅ ꯅꯝꯕꯣꯜ ꯂꯩꯃꯄꯣꯛꯄꯝꯒꯤ ꯂꯝꯕꯤꯗꯨꯃꯁꯨ ꯌꯥꯝ ꯐꯖꯔꯤꯕꯅꯤ ꯑꯩ ꯅꯣꯡꯃ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯃꯃꯤꯠꯇꯨꯕꯨ ꯎꯗꯕ ꯖꯥꯠꯂꯥ ꯈꯪꯗꯦꯅꯦ ꯁꯤ ꯅꯨꯡ ꯂꯩꯉꯣꯏ ꯃꯦꯜꯂꯛꯏꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯐꯟꯗꯤ ꯀꯥꯏꯔꯛꯑꯝꯒꯅꯤ ꯁꯦꯝꯕꯤꯗꯕꯩ ꯋꯥꯅꯤ ꯁꯤꯅ ꯑꯔꯤꯕ ꯊꯣꯡ ꯑꯅꯧꯕꯅ ꯁꯣꯝꯗ ꯍꯤꯌꯥꯡꯊꯥꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗꯅ ꯀꯃꯈ꯭ꯌꯥ ꯍꯥꯏꯅ ꯊꯣꯟꯖꯟꯕꯤꯈꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒꯤꯗꯕꯨ ꯊꯣꯜꯂꯗꯤ ꯍꯔꯥꯎꯖꯈ꯭ꯔꯕ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒꯤꯗꯕꯨ ꯊꯣꯜꯂꯗꯤ ꯏꯔꯩꯃ ꯏꯃꯥ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯖꯔꯤꯕ ꯃꯤꯡꯗꯣ ꯇꯣꯛꯊꯣꯛꯑꯒ ꯍꯧꯔꯦ ꯂꯝꯕꯤ ꯐꯖꯕ ꯁꯤꯁꯨ ꯑꯃꯔꯣꯝꯗ ꯃꯦꯟ ꯑꯣꯏꯕ ꯑꯗꯨꯝ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜꯒꯤ ꯈꯣꯔꯤꯐꯥꯕ ꯆꯤꯡ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯃꯃꯥꯡ ꯏꯁꯇꯦꯁꯟ ꯅꯥꯀꯟꯒꯤ ꯂꯝꯕꯤꯗꯨꯗꯩ ꯆꯪꯉꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯤꯕ ꯂꯝꯕꯤꯅꯤ ꯍꯤꯌꯥꯡꯊꯥꯡ ꯁꯤꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯕ ꯐꯖꯔꯦ ꯂꯝꯕꯤꯗꯤ ꯑꯩ ꯂꯝꯕꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯑꯇꯩ ꯍꯤꯔꯝꯒꯤ ꯀꯥꯟꯁꯤꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯇ ꯌꯥꯗꯦ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯀꯥꯟꯗ ꯆꯥꯎꯈꯠꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯚꯥꯏ ꯑꯣ ꯕꯍꯦꯟ ꯑꯣ ꯁꯨꯅꯣ ꯁꯨꯅꯣ ꯀꯥꯏꯅ ꯂꯣꯟꯖꯥꯎ ꯊꯤꯜꯂꯒ ꯀꯧꯊꯣꯛꯄ ꯃꯇꯝꯒꯤ ꯀꯩꯅꯣꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯏꯁꯇꯦꯖꯇꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯁ ꯅꯪꯗꯕꯤꯅꯦ ꯍꯥꯏꯔꯤ ꯑꯃ ꯀꯥꯟꯊꯣꯛꯄꯗ ꯑꯃꯗ ꯍꯦꯟꯅ ꯂꯨ ꯂꯩꯔꯝꯕꯅꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯒ ꯕꯥꯁꯣꯟ ꯄꯤꯕꯗ ꯏꯁꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯏꯟꯗꯤꯌꯥꯒꯤ ꯂꯝꯕꯤꯁꯤꯡꯁꯤ ꯁꯦꯝꯒꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯅꯤꯇꯤꯟ ꯒꯠꯀꯔꯤ ꯌꯨꯅꯤꯌꯟ ꯔꯣꯗ ꯃꯤꯅꯤꯁꯇꯔꯗꯨꯅꯒ ꯑꯁ ꯀꯔꯤ ꯃꯥ ꯍꯥꯏꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯅꯤ ꯀꯥꯏꯅ ꯑꯗꯨ ꯁꯤ ꯑꯃꯦꯔꯤꯀꯥꯗ ꯁꯨꯃꯥꯏꯅ ꯆꯠꯄꯖꯥꯠꯅꯣ ꯈꯪꯗꯦ ꯁꯤ ꯐꯖꯔꯤꯕ꯭ꯔꯥꯁꯦ ꯀꯣꯝ ꯃꯆꯥ ꯃꯆꯥ ꯃꯆꯥꯅ ꯏꯔꯣꯏ ꯂꯌꯣꯟꯈꯤꯕꯗꯧꯅꯒ ꯁꯤꯗ ꯏꯔꯣꯏ ꯂꯝꯕꯤ ꯊꯣꯟ ꯌꯥꯔꯅꯤ ꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯔ ꯂꯧꯈꯠꯄ ꯌꯥꯔꯦ ꯁ꯭ꯀꯨꯜ ꯃꯃꯥꯡ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯁꯤꯗꯩ ꯍꯦꯟꯗꯣꯛꯄꯗꯩ ꯑꯗꯨꯝ ꯃꯊꯧ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯀꯥꯏꯗ ꯌꯥꯗꯕꯅꯤꯅ ꯇꯧꯔꯤꯁꯤꯅ ꯀꯃꯈ꯭ꯌꯥ ꯕꯦꯝꯇꯣꯟ ꯀꯣꯂꯦꯖꯅꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯀꯣꯂꯦꯖꯅꯤ ꯁ꯭ꯋꯥꯏꯗꯩꯗꯤ ꯈꯤꯇꯪ ꯁ꯭ꯃꯨꯠ ꯑꯣꯏꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯇꯧꯔꯤꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯏꯟꯁꯄꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯌꯥꯔꯦꯅ ꯁꯣ ꯇꯧꯔ ꯊꯥꯗꯣꯔꯛꯑꯒ ꯕꯤꯜ ꯀꯩꯀꯥ ꯂꯣꯏ ꯀꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀꯔꯝ ꯍꯥꯏꯅ ꯇꯧꯕ ꯏꯟꯁꯄꯦꯛꯁꯟꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤꯁꯦ ꯐꯤꯜꯈꯥꯎ ꯆꯣꯜꯂꯒ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯁꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯁꯦꯝꯒꯅꯤ ꯂꯝꯕꯤ ꯁꯦꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ
Prime Minister Modi Baswan Yawi Mana Toki Waido ꯑꯗꯨꯕꯨ ꯉꯥꯛꯏꯕ꯭ꯔꯥ ꯉꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯎꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯊꯥꯒꯗꯕ ꯁꯦꯟꯇꯤꯃꯤꯇꯔ ꯀꯌꯥ ꯊꯥꯒꯗꯕ ꯏꯟꯆꯤ ꯀꯌꯥ ꯊꯥꯒꯗꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯊꯤꯀꯥꯗꯥꯔ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯀꯨꯞꯅ ꯀꯩꯀꯥ ꯅꯠꯇꯕꯅꯤꯅ ꯈꯪꯖꯤꯟꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯑꯗꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯌꯨꯔꯣꯄꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯇꯧꯔꯤꯕꯁꯤꯗꯤ ꯀꯣꯏꯂꯥꯁꯦ ꯚꯦꯂꯤꯗꯤꯇꯤ ꯄꯤꯊꯣꯛꯏꯅꯤ ꯆꯍꯤ ꯑꯁꯨꯛ ꯐꯥꯎꯇꯪꯒꯤ ꯍꯥꯏꯅ ꯁꯦꯝꯃꯤꯕꯅꯤ ꯈꯤꯇꯪ ꯍꯧꯔꯒ ꯌꯥꯄꯣꯠꯇꯦ ꯃꯦꯟꯗꯅ ꯁꯦꯝꯗꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯜ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯄꯣꯠ ꯃꯆꯥꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯦꯟꯗ ꯁꯦꯝꯖꯤꯟꯗꯅ ꯀꯥꯏꯕ ꯉꯝꯗꯕꯅ ꯀꯣꯡꯒꯥꯏꯅꯤ ꯊꯨꯒꯥꯏꯗꯣꯏꯅꯦ ꯑꯗꯣ ꯆꯍꯤ ꯍꯥꯏꯔꯤꯕ ꯆꯍꯤꯗꯨ ꯁꯨꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕ ꯀꯣꯏꯂꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯔꯗꯤ ꯖꯦꯅꯦꯔꯦꯁꯟ 2-3 ꯆꯠꯈꯤꯅꯤ ꯃꯣꯏꯅ ꯊꯨꯒꯥꯏꯗꯣꯏꯁꯦ ꯊꯨꯒꯥꯏꯔꯒ ꯃꯁꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯁꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯁꯦꯟ ꯃꯌꯥꯝ ꯀꯥꯏꯊꯔꯒ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯁ꯭ꯇꯦꯖꯀꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒ ꯑꯣꯏꯔꯗꯤ ꯖꯦꯅꯦꯔꯦꯁꯟ 3-4 ꯆꯠꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤꯗꯤ ꯑꯗꯨ ꯌꯥꯗꯦꯅ ꯊꯨꯒꯥꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯔꯤꯅꯤ ꯀꯣꯏꯂꯥ ꯇꯩꯔ ꯇꯩꯔ ꯊꯝꯃꯕꯅꯤꯅ ꯀꯣꯡꯒꯤ ꯀꯣꯡ ꯉꯥꯛ ꯉꯥꯏꯔꯦ ꯐꯖꯔꯦ ꯂꯝꯕꯤ ꯃꯌꯥꯏ ꯂꯝꯕꯤꯗꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨ ꯇꯣꯡꯉꯒ ꯈꯔ ꯐꯖꯕ ꯃꯇꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯤ ꯃꯔꯨꯒꯤ ꯇꯥꯏꯞꯇ ꯆꯦꯞꯊꯔꯒ ꯄꯥꯏꯈꯠꯄꯒ ꯀꯨꯠꯁꯟꯕꯒ ꯇꯧꯗꯅ ꯃꯐꯝ ꯈꯔꯗꯨꯅ ꯔꯤꯂꯤꯐꯣꯛꯅ ꯑꯩꯈꯣꯏꯒꯤ ꯉꯥꯒ ꯂꯧꯔꯛꯇ ꯉꯥꯒ ꯆꯥꯔꯒ ꯂꯧꯔꯤꯗ ꯀꯨꯜ ꯂꯩꯔꯝꯕꯩ ꯇꯥꯏꯞꯇ ꯅꯥꯀꯜ ꯑꯃ ꯄꯩꯊꯣꯛꯑ ꯅꯥꯀꯜ ꯑꯃ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯩ ꯃꯑꯣꯡꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯁꯦ ꯃꯁꯤ ꯐꯍꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯊꯤꯀꯥꯗꯥꯔꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗ ꯆꯍꯤ ꯑꯁꯨꯛ ꯐꯥꯎꯒꯤꯗꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯀꯩꯀꯩ ꯂꯣꯏ ꯄꯤꯔꯤꯅꯦ ꯑꯋꯥꯠ ꯄꯣꯠ ꯀꯩꯀꯥ ꯂꯥꯛꯄꯗ ꯁꯤꯁꯤꯅ ꯁꯦꯝꯃꯝꯕꯅꯦ ꯀꯥꯏꯅ ꯆꯥꯎꯅ ꯊꯦꯠꯂ ꯊꯝꯃꯕ ꯑꯗꯣ ꯀꯥꯏꯔꯛꯑꯀꯥꯟꯗ ꯃꯃꯤꯡꯗꯣ ꯀꯅꯥꯅ ꯁꯦꯝꯃꯝꯕꯅꯣ ꯈꯪꯅꯅꯕ ꯑꯁꯤꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯅꯅꯦ ꯀꯥꯏꯅ ꯌꯥ ꯂꯥꯎꯅꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯁ ꯑꯩꯅ ꯁꯦꯝꯃꯝꯕ ꯂꯝꯕꯤꯗꯨꯅꯦꯌꯦ ꯁꯤ ꯀꯥꯏꯔꯛꯏꯁꯦ ꯀꯥꯏ ꯈꯔ ꯏꯀꯥꯏꯕ ꯄꯣꯛꯀꯗ꯭ꯔꯥ ꯑꯗꯨ ꯅꯠꯇꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏꯕ ꯍꯥꯏꯗꯨꯒꯤ ꯃꯔꯤꯗꯨ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯈꯤꯕꯒꯤꯅꯦꯕ ꯂꯝꯕꯤ ꯐꯠꯇꯦꯁꯦ ꯑꯁ ꯂꯝꯕꯤꯗꯕꯨ ꯊꯧꯗ꯭ꯔꯦꯗ ꯃꯤ ꯗꯨꯀꯥꯟ ꯃꯌꯥꯗ ꯑꯣꯏꯅ ꯊꯧꯔꯦ ꯂꯝꯕꯤꯗꯤ ꯌꯥꯔꯝꯗ꯭ꯔꯦ ꯃꯩꯖꯥꯎ ꯌꯧꯔꯦ ꯁꯪꯅꯥꯏꯔꯕ ꯁꯨꯃꯥꯡ ꯂꯂꯥꯒꯤ ꯄꯩꯁꯥ ꯇꯣꯜꯍꯟꯕ ꯂꯩꯀꯥꯏꯅꯤ ꯌꯥꯝꯅ ꯇꯣꯜꯍꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯣꯔꯥꯠꯄꯣꯠ ꯍꯦꯃꯟꯇ ꯑꯣꯖꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯗꯨꯝ ꯐꯩ ꯁ꯭ꯋꯥꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦ ꯀꯥꯏꯗꯕ ꯌꯥꯗꯦ ꯍꯣꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯟ ꯃꯌꯥꯝ ꯃꯊꯧ ꯇꯧꯔꯦ ꯌꯥꯆꯪꯉꯛꯄꯒꯤ ꯑꯩꯁꯦ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯂꯧꯔꯨꯕꯅꯤ ꯑꯁ ꯐꯖꯅ ꯁꯦꯝꯕ ꯂꯝꯕꯤꯅꯤꯗꯅ ꯁꯤ ꯎꯀꯨꯅꯦ ꯀꯜꯚꯔꯠꯅꯦ ꯂꯣꯏ ꯄꯨꯊꯔ ꯅꯝꯊꯈ꯭ꯔꯦ ꯁꯦꯟ ꯐꯨꯜꯈꯥꯎꯗ ꯁꯦꯟ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯐꯨꯜꯈꯥꯎ ꯇꯣꯡꯉꯒ ꯑꯁꯤꯒꯤ ꯇꯣꯡꯒꯗꯕ ꯃꯐꯝꯁꯤꯅ ꯀꯨꯠꯁꯟꯈ꯭ꯔꯦ ꯂꯣꯏꯔꯦꯅꯦ ꯋꯥ ꯄꯤꯛꯈ꯭ꯔꯕ ꯐꯨꯠ 3 ꯈꯛ ꯄꯥꯏꯌꯦ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯀꯚꯔꯁꯦ ꯑꯁꯤꯗꯕꯨ ꯁꯦꯟ ꯆꯥꯔꯒ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯔꯝꯗꯣꯏꯅꯣ ꯀꯥꯏꯔꯛꯑꯝꯗꯣꯏꯅꯣ ꯁꯤꯗꯁꯨ ꯐꯖꯅ ꯁꯦꯝꯒꯦꯗ ꯂꯣꯏ ꯅꯝꯊꯔ ꯃꯌꯥꯏꯐꯥꯎ ꯊꯥꯔ ꯌꯥꯎꯔꯦ ꯑꯩꯅ ꯂꯥꯛꯏꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯂꯣꯝꯗꯒꯤ ꯁꯨꯃꯣꯡꯗꯒꯤ ꯐꯥꯎꯗꯣꯛꯑꯒ ꯂꯥꯛꯑꯒ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯍꯧꯖꯤꯛ ꯃꯩꯆꯔꯥꯎ ꯁꯤꯒꯤ ꯃꯊꯪ ꯇꯥꯒꯗꯧꯔꯤꯕ ꯀꯨꯝꯁꯤꯅ ꯀꯛꯌꯥꯏꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯈꯣꯔꯤꯐꯥꯕ ꯆꯤꯡ ꯃꯃꯥꯡꯒꯤꯗꯨꯗ ꯇꯥꯈꯤꯗꯣꯏꯅꯤ ꯀꯥꯎꯔꯨꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯅꯦ ꯈꯤꯇꯪ ꯍꯦꯛ ꯐꯒꯠꯂꯛꯄꯗ ꯍꯦꯛꯇ ꯂꯩꯈꯠꯅꯤꯡꯕ ꯀꯣꯛꯁꯤꯗꯁꯨ ꯌꯥꯡꯉꯤꯈꯩ ꯅꯨꯡꯉꯥꯏꯕꯅꯤꯗꯣ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯥ ꯆꯥꯐꯝꯒ ꯌꯥꯎꯔꯦꯍꯦ
ꯁꯣꯝꯅ ꯂꯧꯔꯦꯝꯕꯝ ꯇꯥꯕꯗꯣ ꯅꯠꯇ꯭ꯔꯣ? ꯂꯧꯔꯦꯝꯕꯝ ꯆꯠꯈꯤꯕ ꯂꯝꯕꯤ. ꯁꯤ ꯀꯛꯌꯥꯏ ꯆꯤꯡꯗꯣꯏꯔ ꯃꯩꯖꯥꯎ ꯆꯤꯡꯗꯣꯏꯔ ꯈꯪꯗ꯭ꯔꯦ. ꯑꯄꯥꯛꯄꯗꯨꯅꯤ ꯁꯤ. ꯁ꯭ꯀꯨꯜ ꯃꯃꯥꯡ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯍꯧꯔꯥꯏꯐꯝꯁꯨ ꯑꯣꯏꯕꯅꯤ ꯃꯐꯝꯁꯦ. ꯂꯝꯁꯦ ꯄꯥꯛꯅ ꯂꯩꯕꯅꯤ. ꯀꯥꯏꯗꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯅꯤ. ꯍꯣꯗꯕ ꯂꯩꯇꯦ. ꯁꯤꯅ ꯀꯛꯌꯥꯏ ꯈꯨꯟ ꯌꯧꯔꯛꯑꯦ. ꯀꯣꯡꯅ ꯑꯗꯨꯝ ꯊꯧꯙꯖꯔꯛꯑꯒꯦ. ꯀꯣꯡ ꯉꯥꯛ ꯉꯥꯏꯔꯕꯅꯤꯅ. ꯅꯨꯡꯉꯥꯏꯔꯦ ꯃꯇꯦꯛ ꯈꯛꯇꯪꯗꯤ. ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯊꯧꯕꯒ ꯑꯗꯨꯝ ꯃꯊꯧ ꯍꯦꯛꯇ ꯇꯧꯔꯛꯑꯦ. ꯃꯥꯏ ꯂꯩꯐꯝ ꯊꯣꯛꯄꯗ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯈꯨꯠꯀꯥꯗꯣ ꯑꯁꯤꯗꯤ ꯅꯥꯀꯜꯂꯝꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯕꯨ ꯃꯥꯟꯈ꯭ꯔꯦꯅꯦ ꯂꯣꯏ ꯆꯦꯞꯊꯈ꯭ꯔꯦꯅꯦ. ꯇꯞ ꯊꯧꯁꯤꯍꯦ. ꯐꯖꯔꯦ ꯁ꯭ꯋꯥꯏ ꯒꯥꯔꯤꯁꯤꯗꯤ ꯂꯣꯏ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯒꯣꯕꯤꯟꯗ ꯒ꯭ꯔꯥꯝ ꯌꯧꯁꯜꯂꯛꯑꯦ. ꯒꯣꯕꯤꯟꯗ ꯒ꯭ꯔꯥꯝꯗꯒꯤ ꯂꯥꯡꯄꯣꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ. ꯑꯗꯒꯤ ꯎꯠꯂꯧ ꯆꯠꯈꯤꯕ ꯌꯥꯔꯦ. ꯑꯗꯒꯤ ꯂꯥꯏꯇꯣꯡ ꯇꯥꯔꯛꯑꯅꯤ. ꯁ꯭ꯋꯥꯏꯁꯤꯅ ꯒꯣꯕꯤꯟꯗ ꯒ꯭ꯔꯥꯝ ꯑꯣꯏꯕꯅꯤ. ꯑꯋꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯂꯥꯏꯔꯦꯟꯖꯝ ꯑꯦꯀꯣꯂꯥ ꯆꯠꯈꯤꯕ. ꯁꯣꯝꯗ ꯆꯠꯄꯗꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯊꯤꯌꯥꯝ ꯀꯥꯏꯅꯕꯗꯣ ꯑꯗꯨ ꯁꯣꯝꯗ ꯇꯥꯗꯣꯏꯅꯤ. ꯑꯗꯒꯤ ꯂꯩꯃꯈꯣꯛꯐꯝ ꯇꯥꯈꯤꯗꯣꯏꯅꯤ. ꯂꯩꯃꯈꯣꯛꯐꯝꯗꯒꯤ ꯅꯝꯕꯣꯜ ꯃꯈꯥ ꯈꯥꯠꯊꯣꯡ ꯍꯥꯟꯅ ꯌꯧꯔꯅꯤ. ꯑꯗꯒꯤ ꯅꯝꯕꯣꯜ ꯃꯈꯥꯗꯒꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯌꯧꯈꯤꯕ ꯌꯥꯔꯦ. ꯑꯗꯒꯤ ꯀꯣꯏꯔꯦꯡ ꯔꯣꯗꯇꯒꯤ ꯅꯝꯕꯣꯜ ꯈꯣꯡꯈꯥꯝ ꯐꯥꯎꯗꯣꯛꯑꯒ ꯁꯝꯕꯜ ꯂꯩꯀꯥꯏꯔꯣꯝ ꯆꯠꯈꯤꯕ ꯌꯥꯔꯦ. ꯅꯥꯎꯔꯦꯝꯂꯣꯝꯗ ꯆꯠꯈꯤꯕ ꯌꯥꯔꯦ. ꯃꯥꯏꯕꯝ ꯂꯣꯝꯗ ꯆꯠꯈꯤꯕ ꯌꯥꯔꯦ. ꯂꯝꯕꯤꯗꯤ ꯐꯖꯔꯦꯍꯦ. ꯐꯖꯔꯦ. ꯄꯣꯠ ꯃꯌꯥꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯤ. ꯄꯣꯠ ꯃꯌꯥ ꯌꯧꯗ꯭ꯔꯗꯤ ꯌꯥꯄꯣꯠꯇꯦ. ꯑꯗꯒꯤ ꯕꯣꯠ ꯃꯌꯥꯗ ꯀꯣꯏꯂꯥꯁ ꯊꯥꯕꯤꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯁꯨ ꯍꯧꯍꯧꯗꯅ ꯍꯔꯥꯎꯏꯅ. ꯃꯥꯅ ꯂꯝꯕꯤ ꯁꯦꯝꯕꯤꯕꯅꯤ ꯀꯣꯏꯂꯥꯁ ꯊꯥꯕꯤꯕꯅꯦꯗꯅ ꯚꯣꯠꯀꯥꯁꯦ ꯂꯣꯏ ꯅꯝꯁꯤꯟꯕꯤꯗꯣꯏꯅꯤ. ꯑꯗꯨ ꯊꯤꯀꯥ ꯇꯧꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯆꯥꯔꯤꯗꯨ ꯎꯄꯣꯟꯇꯦ. ꯃꯥꯏ ꯄꯣꯀꯦꯠꯇꯒꯤ ꯊꯥꯕꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯚꯣꯠ ꯈꯣꯝꯕꯗꯒ. ꯀꯦꯝꯄꯦꯟꯒ ꯆꯠꯄꯗꯒꯥꯁꯦ. ꯁꯣꯝꯗꯅ ꯃꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯒꯠꯇꯅ ꯁꯤꯗꯒꯤꯅ ꯁꯤꯐꯥꯎ ꯊꯕꯛ ꯁꯨꯅꯅꯕ ꯀꯩꯅꯣ ꯄꯤꯌꯣꯅ ꯇꯧꯔꯒ ꯄꯩꯁꯥ ꯀꯥꯏꯊꯣꯛꯀꯗꯧꯔꯤꯅꯤ. ꯑꯁ ꯐꯖꯔꯦꯍꯦ. ꯑꯗꯨꯗꯤ ꯅꯨꯡ ꯉꯥꯛꯇꯅꯤ ꯊꯥꯔꯝꯃꯤꯁꯦ ꯀꯣꯏꯂꯥ ꯃꯊꯛꯇ. ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡꯁꯦ. ꯃꯇꯦꯛ ꯈꯔ ꯐꯕꯗꯒꯤ ꯍꯦꯟꯅ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯑꯀꯥꯏꯕ ꯉꯥꯛꯇꯅꯤ ꯂꯩꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯌꯥꯝꯁꯦ. ꯀꯣꯏꯂꯥ ꯊꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯆꯥꯡꯗꯣ ꯌꯧꯈꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯗ ꯈꯔ ꯄꯥꯊꯍꯜꯂꯒ ꯐꯨꯔꯤꯠꯈꯥꯎꯔꯣꯝꯗ ꯈꯔ ꯊꯥꯒꯠꯍꯟꯈꯤꯕ. ꯑꯗꯨꯕꯨ ꯍꯥꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ. ꯁ꯭ꯋꯥꯏꯁꯤꯅ ꯅꯝꯕꯣꯜ ꯊꯤꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤ. ꯍꯧꯔꯛꯑꯦ. ꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯟꯗꯤꯁꯟꯁꯦ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ. ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ
ꯃꯌꯥꯏ ꯂꯝꯕꯤꯗꯩ ꯍꯦꯟꯅ ꯁꯥꯊꯤꯔꯛꯑꯦ ꯁ꯭ꯋꯥꯏꯗꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯅ ꯅꯝꯕꯣꯜ ꯂꯩꯃꯈꯣꯛꯄꯝꯒꯤ ꯂꯝꯕꯤꯅꯤ ꯐꯖꯔꯦ ꯀꯣꯛ ꯉꯥꯛꯇꯅꯤ ꯁꯣꯝꯗꯅ ꯂꯧꯔꯦꯟꯕꯝ ꯆꯠꯀꯗꯧꯕ ꯈꯔꯝꯕꯟ ꯁꯤꯡꯖꯃꯩꯔꯣꯝꯗ ꯇꯥꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯁꯣꯝꯗ ꯂꯥꯛꯏꯁꯤꯅ ꯂꯩꯃꯈꯣꯛꯄꯝ ꯍꯧꯒꯠꯈꯤꯗꯧꯕ ꯂꯝꯕꯤꯅꯤ ꯃꯈꯥ ꯀꯥꯏꯁꯤꯅ ꯐꯖꯔꯤꯕ ꯃꯣꯏ ꯂꯩꯀꯥꯏꯗꯗꯤ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯈꯔ ꯐꯖꯅ ꯁꯦꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯒꯤ ꯃꯤ ꯈꯨꯟꯁꯤꯡꯁꯨ ꯂꯣꯏ ꯀꯥꯏꯅꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯀꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯗꯤꯡꯗ ꯎꯔꯤꯕ ꯂꯝꯕꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯟꯗꯤꯁꯟꯁꯤꯡꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯛ ꯂꯩꯈꯠꯂꯨꯕꯒ ꯐꯔꯛ ꯍꯦꯛꯇ ꯇꯥꯕ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯊꯨꯅ ꯌꯨꯝ ꯌꯧꯅꯤꯡꯉꯦ ꯀꯥꯏꯅ ꯊꯧ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯍꯣꯜꯒꯤ ꯂꯝꯕꯤꯒꯤ ꯄꯣꯠꯍꯣꯜꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯪꯕ ꯂꯩꯔꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯩ ꯁ꯭ꯇꯦꯠ ꯀꯥꯈꯠꯇꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤ ꯐꯪꯕ ꯂꯩꯔꯔꯣꯏ ꯁꯤ ꯅꯝꯕꯣꯜ ꯂꯩꯃꯈꯣꯛꯄꯝ ꯇꯥꯔꯛꯀꯗꯣꯏꯅꯤ ꯁꯤ ꯂꯝꯕꯤꯁꯤꯅ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯦꯁꯇꯨꯁꯦ ꯂꯩꯃꯈꯣꯛꯄꯝꯒꯤ ꯀꯔꯤ ꯑꯣꯟꯈ꯭ꯔꯒꯦ CIC ꯑꯣꯜꯂꯦ ꯂꯩꯃꯈꯣꯛꯄꯝꯒꯤ CICꯗ ꯌꯧꯁꯜꯂꯛꯑꯦ ꯃꯄꯥꯗ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯔꯦ ꯅꯨꯡꯒꯥꯗꯤ ꯈꯔ ꯊꯥꯕꯤꯔꯝꯃꯦ ꯂꯝꯄꯥꯛꯇ ꯅꯨꯡ ꯃꯦꯟꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯀꯣꯏꯂꯥ ꯊꯥꯅꯕ ꯄꯀꯥ ꯂꯧꯕꯗꯤ ꯅꯠꯇꯕ ꯁꯤꯅ ꯂꯩꯃꯈꯣꯛꯄꯝ ꯄꯨꯜꯅꯤ ꯏꯟꯖꯤꯟ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯃꯌꯥꯏ ꯑꯗꯥꯏ ꯀꯥꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯈꯨꯜ ꯑꯃꯒ ꯈꯨꯜ ꯑꯃꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯥꯏꯕꯗ ꯑꯃꯅ ꯋꯥꯠꯇꯦ ꯑꯃꯅ ꯇꯥꯗꯦ ꯑꯗꯨꯅꯤ ꯁꯤꯗꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯐꯝ ꯆꯪꯈꯤꯕ ꯂꯝꯕꯤꯗꯨꯅꯤ ꯐꯖꯕ ꯂꯥꯏꯐꯝ ꯑꯥꯗ ꯂꯩꯔꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯃꯈꯣꯛꯄꯝ ꯍꯥꯏ ꯐꯖꯕꯗꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯁꯣꯝꯗꯅ ꯈꯥꯐꯪ ꯆꯠꯀꯗꯣꯏꯅꯤ ꯅꯝꯕꯣꯜꯗ ꯇꯥꯈꯤꯕ ꯂꯝꯕꯤ ꯁ꯭ꯋꯥꯏꯗꯩꯗꯤ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯩꯃꯈꯣꯛꯄꯝ ꯈꯨꯜ ꯄꯔꯦꯡꯁꯤꯗꯤ ꯈꯨꯜ ꯌꯧꯕꯐꯥꯎꯗꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯁꯨꯝ ꯊꯧꯖꯤꯜꯂꯛꯏꯁꯦ ꯑꯩꯅ ꯂꯥꯟꯗꯣꯏꯔꯥ ꯁꯤꯒꯤ ꯂꯝꯕꯤ ꯃꯇꯦꯛꯁꯤꯃꯗꯤ ꯑꯗꯨꯝ ꯈꯔ ꯁ꯭ꯃꯨꯠ ꯑꯣꯏꯔꯅꯤ ꯑꯃꯅꯤꯗ ꯈꯔ ꯀꯥꯏꯇꯣꯏ ꯂꯩꯕꯗꯩ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯄꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤꯅꯤ ꯁꯤ ꯁꯤꯁꯤꯅ ꯅꯝꯕꯣꯜ ꯈꯥꯊꯣꯡꯅꯤ ꯐꯥꯎꯖꯔꯛꯏꯁꯤꯅ ꯈꯥꯊꯣꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅ ꯈꯪꯅꯕ ꯈꯨꯗꯩ ꯈꯥꯊꯣꯡꯕꯒꯤ ꯂꯥꯏꯐꯝꯅꯤ ꯁꯤꯅ ꯂꯩꯔꯤꯁꯤꯅ ꯁ꯭ꯄꯤꯗ ꯕ꯭ꯔꯦꯀꯔꯗꯤ ꯀꯨꯡꯉꯦꯍꯦ ꯀꯣꯔꯅꯔꯒ ꯑꯣꯏꯕꯒ
ꯀꯔꯤ ꯈꯥꯊꯣꯡꯅꯅꯤ ꯈꯥꯊꯣꯡ ꯑꯋꯥꯡ ꯌꯧꯁꯟꯖꯔꯛꯑꯦ ꯀꯥꯏꯗꯤ ꯆꯤꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁ ꯄꯄꯥ ꯈꯦꯠꯂꯤꯁꯦ ꯃꯈꯥꯒꯤ ꯋꯥꯡꯃꯟꯗꯅ School này bên đây là bạn cái này nữa Katong uang ini nama sila kata orang itu uang mana lagi deh uang ilan uang ilan dua ni lagi dia uang lagi itu kayak macam beri kayak ini lah uang itu lagi pakai cakap sini lah tahu tak set set di sini kata ada bang bilang bijak Korean loh ini juga kami ya kan orang di Korea nasi minister ini macam tak karena kabel nanti yang masih pun betul di bijak masih bawa Korean loh ini macam tak ada sedikit pong ini sih dengan berkecil loh apa tahu kalau mau tidak ini nasi panen itu dan bijak berkaulah pakai itu macam masih bawa Korean loh yang pun calon dari orang saya kan ngomong ke dari taruh pak jadi isinya ngomong hari cenderung kamu dengan bini begitu yang ngomongnya ngomong kamu nilai tanah sebentar ini sih begitu ada yang waktu ini semua kalau ini ubi thong nó lại là đi ubi thong Việt Nam đó cả ubi chỉ kia tụi em chỉ kia qua rồi nó sẽ là còn khăm rồi đây tapi khăm cái này thì nó sẽ là còn ban này cái tụi em nó ban hay này bởi vì không mang cái nó sắc khé họ qua mình thâu ra nó là một cái thế như thùng nhau họ có cái đây nhé rồi thì nó khăm họ cái hay nó sắc khé si ngomong pengen nak kata kita dalam itu dulu nah ada tahap dalam di sini gitu sudah pengen gereja kami yang dikaya ada satu ini sudah gini sama kalau tak selama kalau saya berusaha sama dekat gitu ya nang haidar gitu lah oh tangku ada depan lagi nomor kong khang ni video lo ya lak pa ben thon thele ma ni lai harau kong ben de lagi besni lagi de kong kham ma kha chak ke ya re naw re mai ba show phaw la chak ke ja re oi nam phaw to ke ba ya re ben yo chat re